Meetei Meitei Phurup Sadu Tribe List Yaohannaba Hotnabada thinthaba toubiganu amadi Sougatpiu Haina Meetei Meitei Tribe Union MMTU na Nagpur leiba RSS Head Quarters da Sevak asigi Chief Secretary Samir Kshirsagar amadi organization asigi luchingba kaya unnaduna Taksinkhre. Hiramasi matang da Meetei Meitei Tribe Union Manipuri Organization Secretary T Parijatna Kudek Piduna Thaturapa Cherolamana Hai MMTU na Meetei Meitei Singh Indian Constitution ki Article 342 Clause 1 ki makada SD list Yaohannaba Yellow Phurup ase ngak shengadabani haiduna changsilakpa nationwide campaign hausiksu leptana chathari. Campaign asigi saruk ama oina Maharashtra ki Nagpur leiba RSS Head Quarters da Sevak asigi Chief Secretary Samir Kshirsagar amadi organization asigi luchingba kayaga unnaduna Meitei Singh SD list Yaohannaba Hotnabada tengbangpiyu amadi Sougatpiu Haina Taksinkhre. MMTU ki Secretary Administration M Churamani Meitei amadi Lubasigi Youth Wing ki Convener Aisurjitna luchingba delegation amana Maharashtra ki Nagpur leiba RSS Head Quarters da chatuna RSS Chief Secretary yauna luchingba kayaga unnaduna Meitei Singh SD list da sungsoi soidana yaupung thoi haina marik chumba wafam kaya paudamki. RSS ki luchingba singa unabatuda MMTU ki delegation aduna hausi Manipur thokliba irang asi kamdona thorokpano haibagi paudamsu mayek sengna thamki. MMTU ki delegation aduna Manipurna kumjali singamaga chamapan ni fumapanda India da tillaba matung kumjali singamaga chamapan yangkai ki September kunda India ki SD list lauthoropada yaufum thoklabasu Meitei Singh SD list yaurakhide ngasi Manipur ki yellomi oiriba Meitei Singh masagi maramdamda nongmagi minority tarakle mashina maram oiraga Meitei Singh maramdamda political land socio-economy amade masagi nath culture ngang hingba ngamlaktri Meitei Singh na hausi kundariba lamgi saruk ase supnagi tampaki square mile satret asi khaktadani Manipur na India da pun kraba matungda Indo-Myanmar border ngakpagi thodang India laingangna lawkraba matungda ngasi faubada Myanmar dagi kuki jo lakaya Manipur da changhalaktuna kundahalli Mapandagi changlakpa kuki jo sing ase India gi citizen ohenduna India gi laingakta yauri SD list yauriba kuki jo sing asina SD gi reservation gi kudong chaba lauduna civil servant kaya yauna bureaucrat officer sing ohenduna laingakpada yauri masigumba soiba ranba kaya sina maram oiraga ngasi Manipur da thokliba irang asi mayoknabani Telaba matam khara asida mapandagi changsilakpa kuki jo singna makhoigi khul lishing ani gi mathakta hengatkhre masina yelhumi singdagi makhoina nongmagi missing hengalakre mamang taktagi hauna yelhumi singna kundaduna lakpa more kangpokpi churachanpur na chingba mapam singdagi kuki jo singna yelhumi sing takthorakle Masigi matakta lamdam asigi umang wamang kaya maru kokthokduna paktak nana popi thabagi thabak chathaduna narco terrorism gi tujung ningai oiraba thawong kaya paikhatlakli hainaso delegate team aduna RSS ke luchingba singda paudam lamki haire pung amaga makhairong wari sanaba adu loiraba matungda team aduna memorandum amasu pisilamke loinana RSS ke makok thongba luchingba singna Manipur da laktuna hauzik oiriba phibam asi yengsin biranaba appeal su tawramki haina cherolasna makatari